ताबीरिबसिंबु मणिपुरी लेचल वारीदा तारामनो ओक्चबगा लोइनना इको नवन खुरुमजरी ngasisu mayamgi ngaihak pothanabagidamagta nungairaba manipuri phungga wari ama puduna lakjari phungga wari asigi mamingna laibak phaba maiba wari asi payam punna taminarasi thaina mamangai laibak amada suba nomba yamna tanba nipa ama leirami mahakse suba nomba tanbagi matik mahakse asuke matiksu lairarami mahaki nupi adusu imung purnaba honabada aphang thabak pangsu suribani pata satuna yalang ke ngoi hekpa amadi atei thabak sing tawrabasu chawkhatpadi sungam ngamlamdi nupa aduna tanbagi sangasi asuke matik tankhre mahaki hingol sambandu phawba hek honaba tallibani aduna mahaki nupina porakpa khara to adumak charga penthoklibani adumna sum laibadi yararoi haiduna mahaki nupina asum ngangi adumna nganglakpa aduda nipa aduna phare adu oiba taragati aisu maiba tamlagi aina maiba tamlaba matungda ina kulakpra haibado amuk jenglagi khanduna mahak maiba sari mataw asumna mahakna migi thau tawsinaduna amadi anab layeng sanaduna kaya ama tawi adubu anabadi sukhat phalamdi thau torobasu ikan kanadaba aduda mahakpu amuk nekpidre mamai thangdadi mahakta layengba kanama sulakpidre matam maduda mahaki nupido nongma itha thajatana patagi laiwung aduna karaklami mahaki nupina laiwung ribase atei ama natti matanda choron parolonba aduga masa ase pangchokta chokthaba kaya ama tauribani aduga mahak matam punamakta hiptuna tumduna adumak lei mahaki nupida changliba lai ase kari laino khangdana mahak adumak leiribani laikai gi misingna nangna maiba oiraga nangi nupi phawba layengba ngamdraga aikhoibu kamdonga layenggaduribanu haiduna mahakku singtha nabidri mataw asumna haujikti nipa ado nomuga sumla rakli mahaki nupi anabi ado atopa maiba ama kauraga layengba phawba ngamjadri adubu amarumda nipa ase mahak thaugalon bevhar amadi mingonda kaijataba nipa ama oiri mahakna maiba oirabasu mahak layeng ngamlaroidaba anaba arubadadi mahak kaidonungda layengdi ngammaroi masidi ama lui hektam haidui aduga mahakna chalak phulak tawba yaba ina kaira khunba imungda nokoigi imung asida put leire lai leire hingsabi phattaba leire haiduna aja puja tawsannaraga mahakna paisa adu lobagi wani mataw asumna nipa ase haujikti mahaki nupisu naduna laikhrabanina thabak sudaba yadabana thabak suba chatli adubu mahana thabak ado ninthi nungaina sudabanina paisa yamna phanglamdi sing chanba makta chatlabasu singdo migidi kokthong ani hum mapul mari banga punarai magidi mapul ama phawba phana sing chanba ngamdi phamduna tumduna adumak laithoibani maramaduna mahak mana sanawa phawba kunaraktri madugi matung nupa ado kaidosige haiduna sum khalli matamdia sum haukibana noma mahakna sing chaluraga mayumda porakle aduga mahakna kaithen chatlamdaida mahake nupigi manakta changlai mahakna changlibase atayamagi natti mahake nupigi wonariba layase kali laino khangdi hauji tawriba tawudoriba thabak singase hana mangjonona utpa ngamba magi masada sakhina ama piba laira khangdi mahaki nupi aduna karigumba mabukato kankhalabadi nuksa yamna sagadori haiba taklibani aduga mahaki nupi gi mabuk aduna kankhapada natana guru nganglabadi nong sodina taragani haibase khanglibani maramaduna mahana kari phibam leibagi haibado yengma changlibani matam maduda mahagi nupi gi mabukado yamna kankhallaga gurung ngangduna leiramlei matamadu nipa aduna hais masidi nong tagadori asam khalladuna nong tabata setkadaba chakataba purit firon sing amadi satin singba kupsiladuna sing adu su chotanaba haiduna lana yomsallaga mahakaithel tamna lakli nupa adugi mawong adu urubaduta lambida chatpa humang saupuna khangba ngamdru mayamaduna
ꯏꯁ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯥꯅ ꯑꯃꯨꯛ ꯇꯣꯏꯕ ꯁꯦꯠ ꯀꯥꯏꯔꯕ ꯉꯁꯤ 5 ꯅꯣꯡ ꯆꯨꯗꯕꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯍꯥ ꯀꯥ ꯂꯥꯎꯅꯔꯕ ꯀꯥꯂꯁꯤꯗ ꯃꯍꯥꯛꯅ ꯌꯦꯝꯄꯥꯛꯀ ꯇꯨꯞꯂꯗꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯍꯨꯃꯥꯡ ꯁꯧꯕꯅꯕꯨ ꯁꯤꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯍꯣꯏ ꯑꯩꯁꯤ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯅꯣꯡ ꯁꯣꯏꯗꯅ ꯇꯥꯔꯛꯂꯒꯅꯤ ꯅꯣꯡ ꯇꯥꯔꯛꯂꯗꯤ ꯅꯈꯣꯏ ꯄꯨꯡꯆꯣꯠ ꯆꯣꯠꯆꯅꯤ ꯅꯌꯨꯝ ꯌꯧꯅꯕ ꯊꯨꯅ ꯊꯨꯅ ꯆꯠꯅꯍꯧ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯁꯤꯜꯂꯤ ꯅꯣꯡ ꯇꯥꯒꯅꯤ ꯍꯥꯏꯔꯕꯗꯤ ꯅꯣꯡ ꯈꯤꯇꯁꯨ ꯃꯪꯒꯗꯕꯅꯤ ꯅꯣꯡꯁꯨ ꯑꯃꯠꯇ ꯃꯪꯗꯦ ꯂꯩꯆꯤꯡ ꯅꯣꯡꯐꯥꯏ ꯊꯥꯡꯊꯕ ꯇꯔꯨ ꯇꯔꯨꯕ ꯑꯇꯤꯌꯥ ꯑꯁꯤꯕꯨ ꯅꯪꯕꯨ ꯎꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯀꯔꯦꯝꯅꯔꯒ ꯆꯠꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯊꯥ ꯊꯥꯖꯗꯅ ꯅꯣꯡ ꯖꯔ 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 ꯃꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯅꯣꯡ ꯈꯪꯍꯧꯗꯅ ꯖꯝ ꯖꯝ ꯍꯩꯊꯔꯛꯂꯤ ꯅꯣꯡ ꯍꯩꯊꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤꯗꯤ ꯌꯦꯝꯄꯥꯛ ꯌꯥꯎꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯆꯣꯠꯇ꯭ꯔꯤ ꯑꯗꯨꯒ ꯅꯣꯡ ꯇꯥꯕꯗ ꯆꯣꯠꯇꯅꯕ ꯍꯥꯏꯗꯨꯅ ꯁꯤꯡ ꯑꯗꯨꯁꯨ ꯂꯥꯅ ꯌꯣꯝꯁꯤꯜꯂꯒ ꯄꯨꯔꯛꯂꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇꯁꯨ ꯆꯣꯠꯇ꯭ꯔꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯤꯡ ꯑꯗꯣ ꯁꯨꯡꯆꯣꯠ ꯆꯣꯠꯇꯅ ꯑꯗꯨꯃꯛ ꯌꯧꯈꯤ ꯃꯌꯥꯝꯗꯣ ꯀꯩꯊꯦꯜ ꯀꯟꯅꯔꯛꯄꯗ ꯁꯤꯡ ꯑꯗꯨꯁꯨ ꯄꯨꯡꯆꯣꯠ ꯆꯣꯠꯅꯔꯤ ꯑꯗꯨꯒ ꯀꯩꯊꯦꯜ ꯀꯨꯝꯈꯤꯕ ꯃꯤꯁꯨ ꯍꯟꯈꯤꯕꯗ ꯁꯤꯡ ꯆꯣꯠꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯤꯄꯥ ꯑꯃꯥꯏꯕ ꯁꯥꯕ ꯑꯗꯨꯒꯤ ꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯌꯥꯝꯅ ꯁꯤꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯒꯦ ꯃꯁꯤꯗꯤ ꯈꯟꯗꯨꯅ ꯇꯥꯡꯅꯁꯨ ꯌꯣꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯂꯩꯐꯥꯎ ꯑꯗꯨ ꯆꯨꯝꯃꯤ ꯃꯁꯤꯒꯤ ꯃꯥꯏꯕꯁꯦ ꯑꯆꯨꯝꯕ ꯂꯩꯐꯥꯎ ꯐꯥꯎꯕ ꯍꯧꯔꯛꯂ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯉꯛꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩꯅ ꯃꯉꯣꯟꯗ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯒꯗ꯭ꯔꯥ ꯉꯁꯤꯗꯤ ꯅꯣꯡ ꯆꯨꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯑꯗꯨꯝ ꯍꯪꯉꯤ ꯃꯗꯨ ꯍꯥꯏꯕꯒꯤ ꯃꯍꯥꯛꯅꯁꯨ ꯁꯦꯟ ꯂꯧꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯦ ꯅꯣꯡ ꯇꯥꯒꯅꯤ ꯇꯥꯔꯣꯏ ꯍꯥꯏꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯋꯥ ꯁꯨꯝ ꯂꯥꯎꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯈ꯭ꯔꯤ ꯇꯨꯡꯗ ꯊꯣꯛꯂꯒꯗꯕ ꯍꯥꯏꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯗꯅꯤ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯧꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯍꯟꯗꯛꯀꯤ ꯄꯣꯠ ꯆꯩ ꯃꯥꯡꯕꯒꯤ ꯕꯤꯆꯥꯔ ꯑꯃꯗꯤ ꯊꯕꯛ ꯑꯁꯤꯗ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯤꯄꯥ ꯑꯗꯨꯕꯨ ꯀꯧꯔꯨꯔꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯊꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯤ ꯑꯣꯏꯖꯗꯕꯅꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯆꯩ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯆꯠꯂꯕꯗꯤ ꯅꯤꯡꯊꯧꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯀꯅꯤ ꯁꯤꯕ ꯅꯥꯎ ꯍꯥꯏꯕ ꯂꯩ ꯑꯗꯨꯅ ꯆꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯛꯇ꯭ꯔꯤ ꯅꯤꯡꯊꯧꯁꯨ ꯃꯥꯏꯕ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕꯅꯤꯅ ꯈꯤꯇꯪ ꯀꯤꯖꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯀꯧꯗ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯁꯨ ꯑꯃꯃꯨꯛ ꯍꯥꯏ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯃꯩꯊꯪꯗ ꯅꯤꯡꯊꯧꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯅ ꯐꯅ ꯐꯠꯇꯕ ꯍꯥꯏꯔꯛꯂꯕꯁꯨ ꯍꯟꯇꯛꯃꯨꯛꯇꯤ ꯁꯣꯏꯗꯅ ꯄꯨꯔꯛꯎ ꯍꯥꯏꯔꯛꯄꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯐꯔꯪ ꯆꯣꯡꯂꯒ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤꯕꯅꯤ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯃꯤꯠꯅ ꯎꯔꯤ ꯀꯣꯅꯨꯡꯗꯣ ꯑꯊꯥꯞꯄꯗ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯃꯥꯅ ꯉꯁꯤꯗꯤ ꯑꯁꯤꯡ ꯁꯥꯕ ꯑꯩꯁꯦ ꯑꯄꯪ ꯁꯥꯔꯦꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯛꯄꯗ ꯆꯥꯎꯕꯔꯥ ꯆꯩꯗꯤ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯄꯪ ꯁꯥ ꯀꯧꯕ ꯃꯅꯥꯏ ꯑꯃꯗꯤ ꯑꯁꯤꯡ ꯁꯥ ꯀꯧꯕ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯅ ꯇꯧꯕꯅꯦ ꯍꯥꯏꯕꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯔꯛꯄꯗ ꯉꯁꯥꯏꯒꯤ ꯅꯤꯄꯥ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥ ꯑꯗꯣ ꯃꯁꯤꯗꯒꯤꯗꯤ ꯋꯥꯈꯜ ꯑꯃ ꯁꯠ ꯂꯥꯛꯇꯨꯅ ꯍꯩ ꯀꯩꯗꯧꯕꯒꯤ ꯈꯪꯂꯣꯏ ꯑꯩꯗꯤ ꯃꯥꯏꯕꯅꯤꯅꯦ ꯑꯗꯨꯅ ꯑꯩꯅꯗꯤ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯌꯥꯎꯅꯤꯡꯗꯗꯨꯅ ꯑꯩꯅ ꯂꯩꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯐꯥꯗꯨꯅ ꯄꯨꯔꯤꯕ ꯑꯁꯤꯡ ꯁꯥ ꯑꯃꯗꯤ ꯑꯄꯪ ꯁꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯆꯔꯒꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥꯗꯨꯅ ꯅꯊꯃꯣꯏꯅꯕꯨ ꯁꯦꯡꯂꯕꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯆꯤꯔꯥꯛ ꯐꯪꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯌꯣ ꯀꯃꯥꯏ ꯇꯧꯕ ꯅꯤꯡꯊꯧ ꯅꯣꯏꯕꯨ ꯀꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯁꯤꯡ ꯁꯥ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯅꯤꯡꯊꯧꯒꯤ ꯌꯥꯝꯂꯕ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯑꯩꯈꯣꯏꯅ ꯂꯣꯟꯅ ꯍꯨꯔꯥꯟꯖꯕꯅꯤ ꯑꯩꯈꯣꯏꯁꯦ ꯅꯤꯡꯊꯧꯒꯤ ꯊꯣꯡ ꯉꯥꯛꯄ ꯁꯟꯇ꯭ꯔꯤ ꯑꯃꯅꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧꯒꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯑꯗꯨꯒ ꯀꯨꯝꯕꯤ ꯂꯥꯏꯔꯦꯟ ꯑꯆꯧꯕ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯥꯗꯔꯒ ꯊꯝꯈ꯭ꯔꯕꯅꯤ ꯌꯥꯝꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯀꯜꯍꯟꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯍꯦꯛ ꯎꯕꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ ꯅꯤꯡꯊꯧꯅ ꯌꯥꯔꯦ ꯃꯥꯏꯕꯅ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯕ ꯍꯧꯅꯗꯦ ꯃꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯒꯨꯝꯕꯅꯤ ꯑꯩꯅ ꯉꯍꯥꯟ ꯃꯈꯩ ꯀꯧꯕꯗꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯏꯕ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯈꯜꯂꯒ ꯑꯩꯅ ꯂꯥꯛꯇꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤꯕꯗꯣ ꯂꯣꯏꯅꯃꯛ ꯀꯣꯛꯂꯒꯅꯤ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯃꯥꯡꯂꯣꯏ
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯅꯤꯡꯊꯧ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯤ ꯁꯅꯥ ꯂꯨꯄꯥꯒꯤꯅꯤ ꯍꯥꯏꯕꯗꯣ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯅꯤꯡꯊꯧꯅ ꯀꯧꯔꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯅꯤꯡꯊꯧ ꯄꯨꯡꯉꯛ ꯉꯛꯂꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯅꯥ ꯈꯧꯖꯥꯎ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯑꯃꯨꯛꯀ ꯇꯥꯛꯄꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯅꯤ ꯐꯅꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯛꯆꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯡꯒꯤ ꯁꯦꯂꯦꯞ ꯑꯃꯗ ꯃꯍꯥꯛꯅ ꯒꯣꯔꯣ ꯒꯣꯔꯣ ꯅꯨꯡ ꯑꯃꯅ ꯌꯦꯛꯇꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯏꯔꯤ ꯑꯗꯨꯝꯅ ꯏꯕ ꯌꯥꯕ ꯏꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯂꯩꯔꯦ ꯏꯅꯤꯡꯊꯧꯒꯤ ꯑꯃꯟꯕ ꯄꯨꯈ꯭ꯔꯤ ꯀꯨꯝꯕꯤ ꯂꯩꯔꯦꯟ ꯑꯆꯧꯕ ꯂꯩꯕ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯄꯣꯠ ꯑꯁꯤ ꯀꯣꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯨꯔꯥꯜꯂꯒ ꯆꯦꯟꯊꯣꯔꯛꯄꯗ ꯃꯅꯥꯏ ꯑꯅꯤꯅ ꯎꯍꯧꯕꯗꯒꯤ ꯄꯣꯠ ꯑꯗꯨ ꯂꯪꯊꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯅꯥꯏ ꯑꯅꯤꯗꯨꯅꯗꯤ ꯈꯪꯍꯧꯗꯕꯅꯤꯅ ꯍꯨꯔꯥꯟꯕꯗꯨ ꯐꯥꯍꯧꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯏ ꯑꯅꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯥꯏꯕꯗꯨꯅ ꯑꯗꯨꯃꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯖꯔꯔꯣꯏ ꯃꯅꯥꯏ ꯑꯅꯤꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯖꯔꯦ ꯇꯧꯒꯗꯕꯗꯤ ꯃꯔꯨꯑꯣꯏꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯈꯨꯟꯒꯠꯄ ꯑꯗꯨꯅꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯑꯩꯅ ꯑꯈꯟꯅꯅ ꯅꯅꯥꯏ ꯑꯅꯤ ꯈꯟꯗꯣꯛꯆꯒꯦ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅ ꯂꯧꯈꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯉꯝꯂꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯅ ꯑꯗꯨꯗꯤ ꯀꯔꯝꯅ ꯂꯧꯈꯠꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯤꯡꯊꯧꯒꯤ ꯂꯟ ꯆꯪꯂꯛꯄ ꯑꯃꯗꯤ ꯂꯟ ꯊꯣꯛꯈꯤꯕ ꯊꯣꯡ ꯑꯁꯤꯕꯨ ꯄꯥꯟꯅꯔꯤꯕ ꯊꯣꯡ ꯉꯥꯛꯄ ꯅꯅꯥꯏ ꯑꯅꯤ ꯑꯁꯤꯅ ꯂꯧꯈꯠꯍꯟꯒꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯁꯅꯥꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯐꯝ ꯁꯦꯟꯅꯕ ꯐꯝ ꯊꯥꯕ ꯑꯃꯗꯤ ꯋꯥꯏꯆꯤꯠ ꯋꯥꯏꯔꯝ ꯇꯧꯕ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯑꯃꯗꯤ ꯈꯨꯖꯤꯟ ꯈꯣꯌꯥ ꯀꯛꯄ ꯃꯈꯣꯏꯅ ꯇꯧꯔꯕꯗꯤ ꯀꯔꯤꯃꯠꯇ ꯐꯪꯂꯔꯣই ꯑꯗꯨꯅ ꯊꯣꯡ ꯉꯥꯛꯂꯤꯕ ꯂꯟꯒꯤ ꯊꯣꯡ ꯑꯃꯗꯤ ꯑꯁꯤ ꯊꯣꯡ ꯑꯆꯪ ꯊꯣꯡ ꯉꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅ ꯃꯗꯨꯕꯨ ꯉꯝꯒꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤꯅꯤ ꯂꯥꯏ ꯍꯥꯏꯕꯗꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯅꯤꯡꯊꯧꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯀꯨꯝꯕꯤ ꯂꯩꯔꯦꯜ ꯂꯩ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯁꯤꯠꯇꯣꯛꯂꯤ ꯑꯗꯨꯝꯅ ꯁꯤꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯗꯣ ꯈꯖꯤꯛꯇꯪ ꯌꯥꯎꯔꯕ ꯀꯥꯟꯗ ꯃꯅꯥꯏ ꯑꯅꯤꯗꯨ ꯊꯥꯗꯗꯨꯅ ꯀꯣꯏꯊꯤ ꯊꯤꯍꯟꯕꯗꯗꯤ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯂꯪꯊꯔꯝꯕ ꯖꯒꯥꯗꯣ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯪꯂꯤꯕꯅꯤꯅ ꯏꯂꯥꯏ ꯂꯥꯏꯅ ꯄꯨꯈꯠꯂꯛꯂꯤ ꯃꯁꯤ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯥꯏꯕꯗꯨꯅ ꯑꯇꯣꯞꯄ ꯃꯅꯥꯏꯁꯤꯡ ꯈꯟꯗꯨꯅ ꯊꯥꯗꯔꯨꯔꯕꯗꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯂꯣꯠꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯥ ꯃꯆꯤꯟ ꯊꯤꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯅꯥꯏ ꯑꯅꯤꯗꯨ ꯑꯣꯏꯅ ꯊꯑꯣꯏꯒꯤ ꯈꯨꯍꯜꯍꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯐꯪꯉꯛꯂꯕꯗ ꯅꯤꯡꯊꯧꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕꯤꯕꯒꯤꯗꯃꯛ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗꯁꯨ ꯑꯅꯤꯗꯨꯗꯁꯨ ꯄꯩꯁꯥ ꯄꯤꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯣ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯤꯡꯊꯧ ꯑꯩꯅ ꯑꯃꯥꯏꯕ ꯅꯉꯣꯟꯗ ꯌꯥꯝꯂꯕ ꯃꯅꯥ ꯃꯊꯨꯝꯁꯤꯡ ꯄꯤꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯂꯕ ꯃꯅꯥ ꯃꯊꯨꯝꯁꯤꯡ ꯑꯁꯦ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯑꯃ ꯄꯤꯒꯅꯤ ꯃꯁꯤꯕꯨ ꯆꯨꯝꯂꯕꯗꯤ ꯑꯗꯨꯃꯛ ꯑꯣꯏꯖꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯐꯖꯔꯕ ꯎꯄꯨ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯏ ꯎꯄꯨ ꯃꯆꯥ ꯑꯁꯦ ꯉꯁꯥꯏꯒꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯂꯒ ꯍꯥꯏꯔꯤ ꯅꯤꯡꯊꯧꯅ ꯑꯃꯥꯏꯕ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯁꯅꯥꯅ ꯁꯥꯕ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯦ ꯀꯔꯤ ꯖꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯕ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯅꯥꯅ ꯁꯥꯕ ꯖꯤꯕ ꯑꯁꯦ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯁꯣꯏꯗꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯤꯡꯊꯧꯗ ꯌꯣꯡ ꯑꯁꯤꯡꯕ ꯁꯥꯗꯅ ꯆꯣꯡꯗꯅ ꯐꯟꯗꯅ ꯖꯒꯣꯏ ꯁꯥꯔꯨꯔꯤꯕ ꯑꯁꯤꯗꯤ ꯌꯣꯡ ꯑꯁꯤꯡꯕ ꯃꯃꯩ ꯆꯞꯄꯦꯗꯣ ꯍꯦꯛ ꯇꯧꯏꯗ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯅ ꯆꯨꯝꯃꯦ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯦ ꯌꯣꯡꯅꯤ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯃꯥꯡ ꯇꯨꯡ ꯈꯪꯕ ꯑꯃꯗꯤ ꯃꯤꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯕꯨ ꯍꯦꯛꯇꯃꯛ ꯎꯕ ꯉꯝꯕ ꯃꯥꯏꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯑꯩꯅ ꯁꯥꯖꯕ ꯌꯣꯡ ꯑꯁꯦ ꯂꯧꯕꯤꯔꯣ ꯑꯁꯨꯝꯅ ꯌꯣꯡ ꯑꯆꯧꯕꯗꯣ ꯁꯅꯥꯅ ꯁꯥꯕꯗꯣ ꯃꯅꯥ ꯑꯣꯏꯅ ꯄꯤꯕꯤꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕꯗꯣ ꯃꯌꯨꯝ ꯌꯧꯗꯨꯅ ꯍꯥꯏꯕꯗꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯗꯣꯂꯥꯏ ꯇꯨꯡꯗꯨꯅ ꯕꯖꯥꯏ ꯕꯤꯡꯒꯨꯟ ꯈꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯃꯅꯥ ꯃꯊꯨꯝꯁꯤꯡ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯑꯃꯗ ꯌꯦꯡꯊꯣꯛꯂꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯂꯣꯟꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯅꯥꯕ ꯐꯔꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯃꯊꯨꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯅ
ꯃꯥꯏꯕ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯅꯣꯡ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯣꯡ ꯀꯃꯥꯏꯅ ꯇꯥꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏ ꯃꯥꯅꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯉꯝꯒꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯂꯧꯕ ꯂꯥꯛꯆꯒꯦ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯊꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯌꯥꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯥꯏꯕ ꯁꯥꯕ ꯑꯗꯨꯗ ꯇꯝꯅꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯣꯏ ꯍꯥꯏꯈꯤꯕ ꯇꯥꯕꯅꯤ ꯑꯗꯨꯝꯅ ꯍꯣꯏ ꯍꯥꯏꯈ꯭ꯔꯕꯗ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯄꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯗꯣꯂꯥꯏꯔꯦꯡ ꯑꯅꯤ ꯊꯥꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯗꯣꯂꯥꯏꯔꯦꯡꯗ ꯍꯥꯞꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯈ꯭ꯔꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯑꯃ ꯂꯥꯜꯂꯛꯂꯤ ꯎꯃꯪ ꯑꯃ ꯑꯁꯨꯝ ꯂꯥꯜꯂꯛꯄ ꯑꯗꯨꯗ ꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯗꯣꯂꯥꯏꯔꯦꯡ ꯑꯅꯤꯗꯨꯗ ꯗꯣꯂꯥꯏ ꯉꯥꯏꯍꯥꯛꯇꯪ ꯈꯥꯝꯃꯨ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯔꯝ ꯈꯖꯤꯛꯇ ꯎꯃꯪ ꯑꯁꯤꯗꯒꯤ ꯊꯤꯔꯛꯀꯦ ꯅꯈꯣꯏ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯆꯤꯡꯆꯦꯞ ꯑꯃ ꯌꯧꯔꯛꯂꯤ ꯆꯤꯡꯆꯦꯞ ꯑꯗꯨꯗꯒꯤ ꯂꯣꯛ ꯑꯃ ꯊꯦꯡꯅꯔꯗꯨꯅ ꯂꯣꯛ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛ ꯂꯣꯠꯂꯒ ꯂꯩꯈ꯭ꯔꯤ ꯑꯁꯨꯝꯅ ꯂꯣꯛ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯅꯥꯏ ꯑꯅꯤꯗꯣ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯤ ꯂꯥꯛꯃꯟꯗꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯎꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅꯁꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯈꯪꯕꯗꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯑꯃꯨꯛ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯈꯔ ꯁꯨꯛꯄ ꯖꯒꯥ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯂꯤꯉꯩ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯑꯃꯣꯝ ꯑꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯟꯗꯛꯀꯤ ꯀꯨꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯤ ꯃꯃꯥꯡꯗꯒꯤ ꯆꯍꯤ 4-5ꯕꯨ ꯁꯨꯔꯦ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯤꯕꯁꯤ ꯂꯣꯛꯀꯤ ꯏꯁꯤꯡꯁꯨ ꯀꯪꯂꯦ ꯑꯗꯨꯅ ꯑꯩꯁꯨ ꯏꯀꯨꯝ ꯏꯊꯥ ꯁꯨꯖꯜꯂꯛꯂꯦ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯃꯃꯥꯡ ꯆꯍꯤꯒꯨꯝꯅ ꯋꯥꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯪꯉꯣꯏ ꯂꯥꯕ ꯑꯗꯨꯅ ꯍꯟꯗꯛꯇꯤꯅꯦ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯔꯅꯨ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ 5ꯅꯤ ꯍꯦꯛ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯒꯤ ꯅꯣꯡꯁꯦ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯇꯥꯒꯗꯧꯔꯤꯕꯅꯤ ꯉꯍꯥꯟ ꯃꯈꯩ ꯇꯥꯍꯧꯗꯕꯒꯤ ꯅꯣꯡ ꯄꯨꯝꯅꯃꯛ ꯍꯩꯖꯤꯟꯗꯨꯅ ꯇꯥꯔꯛꯄꯅ ꯌꯨꯝꯒꯤ ꯁꯒꯥꯏ ꯐꯥꯎꯕ ꯊꯨꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯁꯒꯥꯏ ꯋꯥꯡꯅ ꯁꯥꯍꯧꯗꯕ ꯇꯥꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯏꯁꯤꯡ ꯊꯨꯝꯕꯗ ꯌꯥꯎꯈꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯔꯥꯕꯤꯗꯣ ꯑꯃꯣꯝꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥꯗꯣ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗꯗꯤ ꯗꯣꯂꯥꯏꯔꯦꯡ ꯑꯅꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯂꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯀꯣꯅꯨꯡꯒꯤ ꯃꯄꯥ ꯌꯧꯔꯝꯗꯥꯏꯗ ꯊꯦꯡꯅꯔꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯩꯅ ꯉꯥꯏꯔꯝꯃꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯤꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯑꯩꯕꯨ ꯉꯥꯏꯔꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯅꯤꯡꯊꯧꯗ ꯇꯥꯛꯊꯣꯛꯇꯨꯅ ꯆꯩꯔꯥꯛ ꯐꯪꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯣꯝ ꯑꯕꯖꯥ ꯑꯃꯥꯏꯕꯁꯦ ꯂꯣꯠꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯍꯥꯏꯔꯛꯄꯗ ꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯩꯗꯧꯕꯒꯤ ꯂꯣꯠꯀꯗꯧꯔꯤꯕ ꯑꯩꯁꯦ ꯑꯐꯥꯎꯕ ꯑꯍꯩꯕ ꯑꯃꯥꯏꯕꯅꯤ ꯂꯥꯎ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯅꯣꯡ ꯇꯥꯍꯜꯂꯒꯦ ꯂꯥꯎ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯗꯣꯂꯥꯏꯗ ꯍꯥꯞꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯇꯔꯥꯝꯅ ꯀꯧꯁꯤꯜꯂꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯣꯡ ꯇꯥꯔꯛꯇꯕ ꯆꯍꯤ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯗꯣ ꯇꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯒꯤ ꯁꯦꯂꯦꯞ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯒꯣꯔꯣ ꯀꯩꯅꯣ ꯈꯔ ꯈꯣꯠꯂꯒ ꯍꯣꯠꯄ ꯍꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯃꯇꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯗꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯒꯤ ꯅꯣꯡ ꯇꯥꯔꯛꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯁꯒꯥꯏ ꯁꯥꯕꯤꯍꯧꯔꯣ ꯀꯔꯤꯒꯨꯝꯕ ꯁꯒꯥꯏ ꯁꯥꯍꯧꯗꯕ ꯇꯥꯔꯒꯗꯤ ꯁꯒꯥꯏ ꯌꯧꯅ ꯊꯨꯝꯒꯗꯧꯔꯤꯕꯅꯤ ꯌꯨꯝꯒꯤ ꯁꯒꯥꯏꯁꯤꯡ ꯋꯥꯡꯅ ꯁꯥꯕꯤꯍꯧꯔꯣ ꯅꯣꯡ ꯇꯥꯒꯗꯕ ꯉꯁꯤ ꯈꯤꯇꯪꯈꯛ ꯉꯥꯏꯁꯜꯂꯛꯂꯕꯅꯤ ꯑꯩꯅ ꯉꯁꯤ ꯂꯥꯛꯎꯔꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯣꯖꯥ ꯑꯃꯥꯏꯕ ꯂꯥꯛꯇ꯭ꯔꯕꯁꯨ ꯅꯣꯡꯗꯤ ꯃꯁꯥꯅ ꯇꯥꯔꯝꯒꯗꯧꯔꯤꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕꯗꯨ ꯏꯅꯤꯡꯊꯧꯕꯨ ꯎꯕꯤꯍꯧꯗ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯃꯌꯦꯛ ꯈꯔ ꯌꯦꯛꯂꯒ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕ ꯑꯗꯨꯗ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯗꯨꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯍꯜꯂꯒꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯒꯤ ꯏꯅꯤꯡꯊꯧꯒ ꯇꯝꯖꯕꯅꯤ
ꯑꯩꯗꯤ ꯉꯁꯤꯃꯛ ꯇꯥꯍꯜꯂꯣꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ ꯁꯒꯥꯏ ꯁꯥꯍꯧꯔꯣ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯆꯤꯝꯕ ꯃꯄꯨꯅ ꯑꯩꯉꯣꯟꯗ ꯌꯥꯊꯪ ꯇꯧꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤꯗ ꯁꯒꯥꯏ ꯁꯥꯕꯤꯍꯧꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯩꯕꯥꯛꯇ ꯁꯒꯣꯜ ꯄꯥꯎ ꯊꯥꯗꯣꯛꯇꯨꯅ ꯁꯒꯥꯏ ꯁꯥꯅꯅꯕ ꯌꯥꯊꯪ ꯇꯧꯈ꯭ꯔꯤ ꯑꯁꯨꯛ ꯀꯨꯏꯅ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯒ ꯅꯣꯡꯐꯥꯎ ꯇꯥꯗ꯭ꯔꯤꯉꯩ ꯑꯇꯤꯌꯥ ꯄꯨꯡꯕ ꯄꯨꯡꯂꯪ ꯂꯪꯂꯤꯉꯩ ꯑꯁꯤꯗ ꯅꯣꯡ ꯇꯥꯔꯛꯀꯗꯧꯔꯦ ꯁꯒꯥꯏ ꯁꯥꯔꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯅꯥꯅꯕꯨ ꯊꯥꯖꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯇꯉꯥꯏ ꯐꯗꯅ ꯁꯒꯥꯏ ꯁꯥꯕ ꯍꯧꯅꯈ꯭ꯔꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥꯗꯣ ꯊꯛꯇꯨꯅ ꯆꯥꯗꯨꯅ ꯂꯦꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯔꯤ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯤꯕꯁꯤ ꯐꯥꯎꯕ ꯅꯨꯡꯁꯥ ꯌꯛ ꯂꯥꯎꯅ ꯁꯥꯔꯤ ꯑꯇꯤꯌꯥ ꯄꯨꯝꯕ ꯄꯨꯡꯂꯪ ꯂꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯌꯦꯡꯉꯨ ꯅꯨꯃꯤꯠ ꯎꯈꯣꯡ ꯌꯧꯁꯤꯜꯂꯛꯂꯕꯁꯤ ꯐꯥꯎꯕꯗ ꯅꯨꯡꯁꯥ ꯁꯥꯔꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯀꯔꯝꯕ ꯅꯣꯡ ꯇꯥꯒꯗꯧꯔꯤꯕꯅꯣ ꯑꯩꯗꯤ ꯊꯥꯖꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯑꯣꯖꯥꯒꯤ ꯂꯩꯐꯥꯎꯗꯨꯕꯨ ꯂꯥꯟꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥ ꯑꯗꯣ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯒ ꯅꯈꯣꯏꯅꯗꯤ ꯎꯗ꯭ꯔꯕ ꯑꯩꯅꯗꯤ ꯎꯔꯕ ꯅꯣꯡꯗꯝ ꯑꯃ ꯄꯥꯏꯔꯛꯂꯦ ꯇꯨ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯔꯥꯞꯄꯗ ꯌꯥꯝꯅ ꯄꯤꯁꯛꯅ ꯁꯪꯄꯥꯏꯃꯨꯛ ꯆꯥꯎꯅ ꯂꯩꯆꯤꯟ ꯃꯇꯨꯝ ꯑꯃ ꯄꯥꯏꯔꯛꯂꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯌꯥꯎꯅ ꯃꯅꯥꯏ ꯄꯨꯝꯅꯃꯛꯅ ꯑꯁꯤꯒꯤ ꯂꯩꯆꯤꯟ ꯃꯇꯨꯝ ꯑꯁꯤꯃꯅ ꯀꯔꯤ ꯏꯁꯤꯡ ꯆꯥꯎꯒꯅꯤ ꯁꯪꯒꯥꯏ ꯌꯧꯅ ꯏꯁꯤꯡ ꯊꯨꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯦ ꯄꯤꯁꯛ ꯄꯤꯛꯅ ꯂꯥꯛꯈꯤꯕ ꯁꯪꯄꯥꯏꯃꯨꯛ ꯆꯥꯎꯕ ꯅꯣꯡꯗꯝ ꯑꯗꯣ ꯖꯔ 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 ꯁꯟꯇꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯟꯗꯥ ꯆꯪꯂꯛꯄꯗꯨ ꯃꯉꯥꯏꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯍꯩꯊꯔꯛꯂꯤ ꯑꯁꯨꯝꯅ ꯅꯣꯡꯗꯣ ꯖꯝ ꯖꯝ ꯍꯩꯊꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯈꯣꯡꯕꯥꯟ ꯂꯨꯄꯥꯟ ꯇꯨꯔꯦꯟ ꯄꯨꯈ꯭ꯔꯤ ꯄꯨꯝꯅꯃꯛ ꯖꯔ 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 ꯄꯥꯈꯠꯂꯛꯇꯨꯅ ꯑꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯛ ꯆꯨꯝꯗꯨꯅ ꯁꯒꯥꯏ ꯌꯧꯅ ꯏꯁꯤꯡ ꯊꯨꯝꯀꯠꯂꯛꯂꯤ ꯑꯁꯨꯝꯅ ꯏꯁꯤꯡ ꯊꯨꯝꯀꯠꯂꯛꯂꯕꯗ ꯅꯤꯡꯊꯧꯅ ꯑꯣꯖꯥ ꯃꯥꯏꯕ ꯅꯣꯡ ꯈꯥꯝꯕꯤꯌꯨ ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯕꯥꯛ ꯂꯨꯞꯈꯤꯕ ꯇꯥꯔꯦ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯗ ꯐꯔꯦ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯥꯝꯖꯒꯦꯁꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯆꯩꯇꯦꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯌꯨꯝꯕꯤ ꯑꯃ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯌꯨꯝꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯅꯦꯝꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯁꯒꯥꯏ ꯁꯣꯏꯗꯅꯃꯛꯀꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯌꯧꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯦꯞꯈ꯭ꯔꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅ ꯃꯥꯅ ꯆꯩꯅ ꯇꯧꯔꯒ ꯌꯦꯛꯂꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯌꯨꯝꯕꯤ ꯑꯗꯨꯗ ꯆꯈꯩ ꯑꯃ ꯆꯤꯡꯂꯒ ꯁꯤꯒꯤ ꯆꯈꯩꯁꯦ ꯍꯦꯛ ꯌꯧꯕꯒ ꯏꯁꯤꯡꯁꯤꯅ ꯁ꯭ꯋꯥꯏ ꯍꯦꯛ ꯌꯧꯕꯒ ꯑꯗꯨꯃꯛ ꯏꯁꯤꯡ ꯅꯣꯡ ꯇꯥꯕ ꯂꯦꯞꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡ ꯑꯗꯣ ꯖꯝ ꯖꯝ ꯍꯩꯊꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯑꯗꯣ ꯁꯒꯥꯏ ꯌꯧꯔꯤ ꯁꯒꯥꯏ ꯍꯦꯛ ꯌꯧꯕꯒ ꯉꯁꯥꯏ ꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥꯗꯨꯅ ꯆꯤꯡꯈꯤꯕ ꯂꯩ ꯑꯗꯨꯁꯨ ꯇꯞꯅ ꯌꯧꯔꯤ ꯃꯔꯝꯗꯤ ꯌꯨꯝꯅ ꯁꯒꯥꯏꯃꯨꯛ ꯋꯥꯡꯅ ꯆꯨꯔꯕ ꯃꯇꯨꯡꯗ ꯅꯣꯡ ꯍꯥꯡꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯆꯨꯝꯂꯛꯂꯕꯗ ꯍꯥꯏꯕꯗꯤ ꯅꯣꯡꯗꯣ ꯁ꯭ꯋꯥꯏꯒꯤ ꯃꯄꯥ ꯌꯧꯕꯗ ꯂꯦꯞꯀꯅꯤ ꯍꯦꯛ ꯂꯦꯞ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯑꯌꯨꯛꯇ ꯇꯥꯒꯅꯤ ꯍꯦꯛ ꯇꯥ ꯑꯁꯨꯝꯅ ꯂꯣꯏꯅꯃꯛ ꯆꯨꯝꯕ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯆꯥꯎꯔꯕ ꯐꯖꯔꯕ ꯍꯤ ꯑꯗꯨꯕꯨꯁꯨ ꯃꯉꯣꯟꯗ ꯄꯤꯊꯣꯛꯂꯤ ꯑꯗꯨꯒ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝ ꯐꯥꯎꯕ ꯃꯅꯥꯏ ꯃꯁꯜ ꯃꯌꯥꯝꯅ ꯊꯤꯜꯂꯛꯂꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯂꯝꯕꯤꯗꯁꯨ ꯗꯣꯂꯥꯏ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯄꯣꯠ ꯃꯌꯥꯝ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨꯅ ꯁꯟꯒꯥꯔꯤ ꯃꯄꯣꯠ 5ꯗ ꯍꯣꯟꯗꯨꯅ ꯄꯨꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯔꯥꯏꯕꯛ ꯐꯕ ꯑꯃꯥꯏꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯟꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯅꯕꯨ ꯆꯨꯝꯂꯕꯗꯤ ꯏꯅꯥ ꯈꯨꯟꯕ ꯍꯥꯏꯕꯁꯦ ꯀꯨꯏꯍꯧꯕ ꯅꯠꯇꯦ ꯋꯥꯐꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ